Kunithoi Suba AR gi post Louthokhiba Yaroi Haina Kuki zo Furupki Miyamna Khongjang Changsinkhre Pawase Kangla Pau se dagi Loukhotsavanai Banglabong Jelal dagi Kunithoi Suba Assam Rifles ki force Louthokhiba Yaroi Haiba demand Kuki zo Furupki Miyamna Kangpokpi district ki manungsa na laiba Tuilangda Khongjang Changsinkhre Banglabong Jelal dagi Kunithoi Suba Assam Rifles ki post asi Louthokhrevade Khunja singda achauba security threat ama soidana mayok na hogani haina Khongjang loi singna nungnang ba phongdok na rakle Khongjang loi sing aduna Assam Rifles lauthokna bahonari ba se khudakta tokadavani haiba yauna tongan ba kholau kaya ama su laukhe Kuki zo miyam gi demand yauba memorandum ama su Kuki in pe tuilang luhangna Kunithoi Suba Assam Rifles ki commanding officer da pi khina ba post commander gi khuthang da pisin khe memorandum aduda yauri ba singdi Irang asida miyam ngak sen bagi thabak paikhat pada Assam Rifles na achauba thodang laubana authority ki fire basi handokpi yo Haujik Manipur da thokliba irang asi laksina bahona vada Assam Rifles na singthaningai waiba thodang kaya lauduna lakle Irang asiga mari leinana Imphal dagi Kuki zo Furupki miyoi lising hompurom lauthorakpada Assam Rifles na achauba thodang laukhe Assam Rifles na michang mikhai naidaba mawongda lamdam asigi tangdu leitaba hanjilhanana bohonari haina su memorandum aduda palli haire Rongmei Naga Council Manipur gi Lambi Thingbagi Khongjang Chief Minister ge Yanabadagi Handokhre Pawase Paunil khol pause dagi Loukhotsavanai Rongmei Naga Council Manipur na Manipur lengata demand tawduna sangsilakhiba National Highway Imphal Jaribam Tongjai maril amade Loktak project ki Lambi Thingbagi Khongjang ngarang Manipur gi Chief Minister N Biren unaduna wari sanaraba matungda yanaba ma purakpadagi Lambi Thingbagi Khongjang Handokhre Council asina thadorokpa cherol amagi matunginna ngarang numidang pung 8 khara helakpada Khongjang Changsiliba lupki luchingba sing amade Chief Association gi mihut singa loinana Chief Minister ga wari sanabada Chief Minister na thajaba pirakbadagi Lambi Thingbagi Khongjang asi handokpani haire ningsingba yavade Churachandpur amadi Kangpokpi district ki singkhongda khundariba Naga Furup na chingba Kom Aimol Chothe Rongmei amade Chiru na chingba Furup sing ase district headquarters satpa yauna atai thavak thauram sing pangthokpada khudong sadaba mayok navana none district ta chalhallu natraga alternative arrangement siluwaiduna sathagiba tang 19 dagi Lambi Thingbagi Khongjang ase changsinduna lakhibanai